Chief Minister Okram Ibobina ngasi Lilongda ITIM sangakre quality leitena building saramba thengnabada pendaba phongdokre. Abspa lokthokpagi matangda plebiscite putoktuna miyamgi mot khangdokpa chumgani haina Irom Chanu Sarmilana phongdokre. Amasung Rims ki staff nurse chamaga taraga taruk khanbada senja thumza amata yahondanab hotnari kupna yengsinanabagidamag vigilance officer amasu appoint tawkre. Mayambu kurumzari adom yengbir visi Impact News ni Prime Time Manipuri News Bulletin da ai kaidem jentizina huzie pungja si fawbugi moriba pau sing mayamda pizari. Industrial Training Institute ITI Lilong ngasi Manipur gi Chief Minister Okram Ibobina sangakre. Naungna sangakiba building quality leitana sabat thengnabada Chief Minister Okram Ibobina pendaba phongdokre loinana Institute asibu tek ta kaidana thambada Lilong gi miyamna mapung fana mateng pangbiu haina appeal tawkre. Chief Minister Okram Ibobina haikibada lamdamasigi naha kayada tongan be hiram singda training piduna masa na maromdom lepcha hannaba pandamda Institute asi lingbani. Institute asi pilot project ni karigumba Institute asi mai pakpa tarabadi state asigi chingi mafam yauna atopa mafam singda thamnaba khanari haina Chief Minister na phongdokhi. Ministry of Minority Affairs Government of India gi Sentang Makada Sariba Institute asi State Government na Hawk Skill Development Center Private Limited Nagapunna Public Private Partnership Model gi Makada Sabani. Institute asi in kumza lishing aniga taragi February da Union Minister of State for Minority Affairs Salman Khurshidna Jatra Hungibani Loidana Institute asi da tungan ba sinfam tara henba naha singda takpi tambina ba pandam thamli. Manipur da haibatai ai sadigi chingna laiba chibase quality si maintain tawdabasi masineba thabak subada khangde ngasi dai training haugaduriba punamaksi quality haibase quality si yaudragadi kana na su ai khoi pamoi duribaneba plaster makta tawramiba kholamiba tawriba wa quality si yengda is so poor. This is most unfortunate. Executing agency na su piriba contractor na di sarangani adosu proper supervise tawdaba quality yaudragadi kai ba haibtai sok ba haibtai yengda nungai tabse. Irom Chanu Sarmila ngasi Chief Judicial Magistrate Imphal West RK Memchagi Court ta puthokre ngasi court ta investigating officer gi statement lawkre lakliba tang kun tarukta accused oiribi Irom Chanu Sarmila gi examination chatagadauri Panbiyai Irom Sarmila CIPC section chahunga supna mapan masamatanta season bahonai haibagi maralda fazen kibani Irom Sarmila na abspagi matangda plebiscite ama tawduna miyamgi mot pamli USA dasu Run for Human Rights koba campaign chathaduna mahaki khongjang asibu kanna sawatli USA khakta natana state asidasu mahaki khongjang asi sawat haningi hairi I miam gi verdict ama pamba yes or no have a me ama democracy chaliba leba am da sahi tara mari asmaina sem na hinga lakwa have sida sahi khuding gi chu thadu ini imon sina yamna hek penja de miam gi ra kanwa ma pame ai plebiscite ama pame run for human rights saidana kan makhata na America da sathari Manipur da su asmaina khitang Ninbiradi ay ngahana mai pakani haidana khalle Regional Institute of Medical Sciences RIMS na handak Institute asigi staff nurse chamaga taraga taruk lawbada senja thumza yaudana lawnaba hotnagani haina RIMS ke director Professor S Ritana phongdorakli ngasi Impact News ka akhanana unaba amada Professor S Ritana makha taraduna recruitment asigi vigilance officer ama ministry dagi appoint tawrakli thabak lawbada senja thumza ga mari lainaba sing vigilance officer asida wakat pa yagani Institute asigi staff oirabasu senja thumza ga mari lainaba yaramba taragadi ministry da report thagatuna matik chaba action lakotkani hauzik fawbuda staff nurse ki post asigi applied tawrakpa candidate masing lishing taret ki mathakta leire state asidagi khakta natana India pumbadagi candidate kaya su apply tawrakli haina mahakna phongdokhi preliminary test ama tawgena khalliko aduga question su khoi mapan lagi sample ahumari lawraga same day ayuk sida ngallinga ista koina copier toro me am lawthuaga adi once staff changak tawbasing je mapan thon da bida question sing je tawraga
ꯑꯩꯈꯣꯏꯅ ꯌꯥꯝ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯅ ꯄꯔꯤꯈꯥꯁꯤ ꯇꯧꯒꯦꯅ ꯈꯜꯂꯤ ꯀꯩꯒꯤꯅꯣꯗ ꯐ꯭ꯔꯣꯝ ꯚꯦꯔꯤꯌꯁ ꯑꯦꯡꯒꯜ ꯍꯧꯖꯤꯛꯁꯤ ꯑꯦꯂꯤꯒꯦꯁꯟ ꯔꯤꯌꯨꯃꯔ ꯄꯩꯁꯥ ꯑꯁꯨꯛ ꯄꯤꯔꯣ ꯑꯗꯨ ꯇꯧꯔꯣ ꯍꯥꯏꯕꯒꯤꯁꯤ ꯌꯥꯝ ꯇꯥꯔꯦꯕ ꯑꯩꯈꯣꯏꯁꯨ 116 ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ 1/3 or 1/4 ꯐꯥꯎꯁꯤ ꯂꯧꯈꯠꯄ ꯌꯥꯏꯑꯕ ꯃꯦꯛꯁꯤꯃꯝꯗ ꯁꯝ 500 600 ꯂꯧꯈꯠꯂꯒ ꯑꯗꯨꯗꯪ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯔꯒꯗꯤ ꯈꯔ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯣꯜꯔꯦꯗꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤ plus 7,000 plus neba koi institute ki oina vigilance officer aina kuirawe mamang dagi adum officer amam di layeba aduna pra anti corruption cell dinati adu vigilance officer ni aduna anybody moina complain tawning badu vigilance officer gi through the tawraga koina moi hingdo takthoi kanano karino haibse aduga koina ticket pagi provision di layeba every citizen of India hagadra Manipur da koigi senja thumjagi thabak se yari makai tawbidaba aduga koi rims tasu kanamatan approach tawbiraktaba koi free and frank selection tawbada mayam punamak mating pangbiyo na appeal tawning Loktak Pat Sengbagi Wathok Nawhongna Amuk Thorakli Loktak Pat Sengbagi Thadarakiba Chauraba Lupa Koti Chaniga Kunmarigi Senfamgi Matangda Thizinaba Government of Indiana CBI da Sinakre Haina BJP Manipur Pradesh ki Wangangloi Moirang Them Hemantana Fongdokre Ngasi party sigi netaipa chutekta leiba office da Paumi Singda Haikibada Laibak na wawa launaraba Loktak Sengbagi Wathok asigi Matangda LDA gi chairman su oiriba Manipur gi Chief Minister Okram Ibobina Pangsin Naduna Laiba asi Laibak Tibani, Loktak Sengbagi issue asibu BJP na yamna lumna lautuna matam kayagi mamangdagi tigatuna lakli. BJP Manipur gi in charge su oirba Prahlad Singh Patel na hiramasagi matangda Central Vigilance Commission da aiba cherol thaduna kanghalaba matung CBI na wathok asigi asengba adu puthokna ba sinarakibani. Loktak Sengbagi mari lainana Senja Thumzada Chenaba Singh amata khaktana chairak fanghanaba BJP miyam gi interest da honagani haiki. Ningsingba yabadi linkhatpa Tha Mari Khakta Ngairiba Delhi gi Dwarka da base tauba MSK Pro Kauba company da Englishing aniga supna mapan gi November tha da Loktak Sengbagi order Manipur government na piduna ngasi fawba thabak chathaduna lakhibani Chahi taraga humdoi government pairak laba Congress na minor irrigation gi makhada scheme cham gi mathakta paikhat khre adubu simadi mai pak na thabak tawre haiba laitri adu Khuga project amadi Thawbal project loishinba ngamdaduna Kumpuduna Lady compensation Pibada Wathok Oiduna Lady Hariba Singh asi BJP na lemna tokloi Mara Labor Kudingmak Chairak Pinaba BJP na Hotnagani Haina BJP Manipur gi General Secretary Ashni Kumarna Haiki Prahlad Singh Patel MP Marira Karaba Hanasu Union Misawariba Mahangna Manipur Pradesh BJP gi in charge Werapagi Dagi Parjagi Apamba si pursuit of the Madu Kongenadu Sanction Bani Central Vigilance Commission na Prahlad Patel na iba chithi amagi waron copy photo set media da thamjagri baduni maduna maram werga cabinet secretary da madu refer tawdna magi campaign gi matang da maduma iba CM amna phangbire atopa amana mahna iba chithi hajikti hana planning commission gi paisa ni paisa se makhoina thadarakpani hajikti planning commission ji mayam hena khangbire National Institute for Transforming India na won gre Makoina zu metaji amna seriously leorga hoji masigi tikatpa hunaba process tawre Nagaland ki Dimapur da leiriba Manipur State Road Transport Corporation gi lamasi housing Manipur gi oibra natraga oidrabra haibadu paliba government asina Manipur gi miyam da mayak singna khangalu haina Janata Dal United Manipur Unit na hairi Party sigi Babu Prada Labor Office da Paumi Singa Unaba mada President Moirang Them Tombina hai matamama da MSRTC gi lam oiramba Dimapur gi lam masida housing Nagaland macha singna dukan kaya sajinduna kaithel onthoktuna mapu pandaba ka pangkhak oiduna leiri Fibam asi yauraba fawuda Manipur government na tumina laisinba haibasi lamdam asigi oina laibak thibani Manipur government na Manipur State Road Transport Corporation asi athubu matamda amuk hanna hingat hangadabani BJP na government pairaba matung numit chamani gi manungda Imphal Zirbam lambi 4 lane oihanba gi thabak paikhat kani haikrabasu lambi asida thong ama yaraktabada gari driver singna oina semdun leiri BJP gi makok thongba luchingba kaya hapta kangdana Manipur da laklaga pangangda ngangba gi mahutta thabak oina pangthoktuna utlu haina mahakna makataraduna fongdorki BJP की गवर्नमेंट ना सेंटर तकी यूनियन स्टेट मिनिस्टर सिंह मणिपुर दा लागा तात पात तौरगा लाइरब सिंह दा अदु पीगनी अदा पीगनी अदु सेमजनगने न तौबसे मसी तोकपीरो पुंगांग ngang राजनीति तौबसे मसी की थबक से चनदे दिमापुर दा मणिपुर स्टेट ट्रांसपोर्ट कॉर्पोरेशन की लेरिबा
complex ado madu le horu drisha do pi taningai oi workshop kumba adagi senapati to Dimapur senba Dimapur to Mau senba tata somo sing le hui state transport kine na khoi ki godown so dum le hui foot manga taruk chawu dukan mayam semdo uduna tongan ba privatize kanogi pot amadu le hobusi state government sida madu akhoi gi lam oidrabra oiribra madu white paper amadi JDU na miyam loina shakha sta demand tawri Dolai Thabi Barrage project saba matamda government loksin khibal lam singi standing property gi sanfam pithok trabadi project asi saba gi thabak thoram punamak thingzilagani haina land owner joint action committee Dolai Thabi Barrage project na khangalakli ngasi Manipur Press Club ta paumi singa unaba mada committee asi gi chairman Kalam Koireng na haikibada ing sok lising machamapal ga marfutara ga humdoi dagi haukiba project asi gi damak lam ekar humputara ga dasmik taret sino chawba marauroi ching asi government loksin ki amasung lam asi gi sanfam sing adu ing sok lising machamapal ga humputara ga taretta lam mapu sing da pi ki adu standing property gi sanfam sing adu khara leiraga pi gani haina khunja sing da thajaba piram ki loinana haukiba October gi tang taretta hiram asi gi matang da IFCD gi miyoi singna Gawari Shanabada Hairubada IFCD gi official ama laklaga standing property gi sanfam piba yaroi haiba ing sok lising amaga chamapal ga humputra ga tareta iba thokiba order ama puduna lakibani hairi kalam koireng na makhatana haikibada order adu gi manung chana karigumba project asina maram oiraga Dolai Thabi Barrage ki akoibada leiba labuk amadi yum sing isina thumjil labasu khunja sing na complaint tawdaba haiba wafam yauri haina phongdoki asigumba khunja sing da awaba kaya pigadaba order asigi matangda mari leinaba sing na numit tarani gi manung da sengdoktuna standing property gi Sanfam Singh Pithok Trabadi project asi thingzinbaga loinana Dolai Thabi gi miyam na akanba khongjang kaya changsilagani haina phongdorki 1997 की order से मौसा एक खुद करेगी पीदा बनो land owners एक खुद नो मुत सुमोना claim तौगद्रा तौरोइद्रा हाइब notice हमसु एक खुद ngasi भोग द मोन पिरक कुछ लेत्री standing crop standing tree गुम्बसिंग asi नहोन कम claim तौब यारोय अदुने कोई all property yum थुमसु ama yum tiasu projection aswali ba loksing orgashin hoi madu claim to ba yaroi hab order ma thoy 10 days ki manu dekho yana tab tar 10 days matung 11 days ek suban tagi dekho project si thabak swaloi ekhoi lamdugi nupiangang hongne khoi thabak si thingani Sakhang daba miyoi kharana Mantri Pukrida leiba Yuko Bank dagi potlam kaya so fakaiduna huran kre ngasi hengang police station gi manung chana leiba bank asigi staff sing na ayuk pung nipan makhairom taba matamda khanglakpani hairi huran kraba potlam sing adudi computer gi CPU ahum monitor mari printer ani passbook printer ama CCTV monitor ama amadi CCTV machine amani thogdosi gi matangda hengang police station da complaint ama thangat kre amadi FIR ama launch tawkre hairi Maitai Irol Iek Loina Silol Apun Balu Milal Kanglai Pak na Chahi Ahongi Thau Pugadaba Miyoi Sing Khanbagi Mifam Ama Ngasi Ayuk Pung Trama Thoi Taba Matamda Maitai Irol Iek Loina Silol Apun Balu Milal Kanglai Paki Mayai Loishangda Pangthokre Sadokpam Tomba Mangangna Lifetime President Moirang Them Naukhamba Maitaina President Aduga Paunam Thakaba Maitaina Secretary General Oina Chahi Ahongi Dama Khankre Haina Cherol Amada Khangalakli Manipur gi laumi singna lau phau marang kaina puthokpa ngamlabasu makhoi gi pothok sing asi sendong laina puthokpa ngamlibra haibadu khanabu matam oire haina Central Agricultural University gi Vice Chancellor Dr. M. Premjit na ngasi nongming oiba backyard poultry rearing training hokdokpa gi thoramda phongdokre University isigi makhada leiba College of Agriculture gi Department of Animal Sciences na sinduna kawgi conference hall da pangtokhiba thoram aduga mari leinana mahakna hai laumi singna masa masa gi lau uba ngamlaktabadagi thadok narakliba asi lau uba loiraba matung matam gi oiba mana masing thaduna senthok leinaba honasi haiki ngasigi training aduda yaripok yambemdagi poultry tawba farm kunda University isina puthokpa yen makhal Giriraja kunsu yenthoki Giriraja Hariba Park, say University na Puto, da Aquina multiply to Agriculture College, the Toribashi, as if power Manipur, the Agriculture College, the Aquina Putok and the Pigri Villano, Giriraja Barsi, Manipur, the Natana, neighboring state, Lakmanagi, 30 hand gravity, and a session as I get Hammer, Kunda, Queen, Kun Pirakan, Pijagan, Yam Namak enough from the farmer Ama. Oidragashu Yamar Poiba Saba Wataba, Manipurama, Ohelesi, Heavy Wakalanda, the Satama program.
Odisha ki Bhubaneswar da December ki tang kunmari dagi kunma fan fawba pangthokadariba the International Children Festival da saruk yarunaba Arts amadi culture gi lamda gyan leiba chahi nipan dagi na taraga nithoi fawba gi angang singda L Mani Gaura Sangeet Academy Wangkhem Thawal na form thaba hore haina pauzelakli application form sing academy sigi office dagi lawraba yagani form thazen bagi aroiba matam na October gi tang kunni hairi District Institute of Education and Training Diet amusung SCERT anina sinduna new education policy in respect of the state of Manipur gi matang da ngasi nomagi oiba mifam ama pangthokre DM College campus manung da leiba Diet conference hall da pangthokhiba thoram aduga mari leinana Diet ki vice president in charge Lukram Gambhir na hai SCERT gi instruction matung in school education policy gi matang da point traga humdoi da JEO Lamlamgi club member amadi oza kayaga loinana khana nainabani SCERT na pirak liba point traga humdoi asida apam pam da khanaraba matung madugi report ama SCERT da thagat laba matung Ministry of Human Resource yaukigadabani haiki point traga humdoi adugi manung da secondary amadi senior secondary education pakthok chokthok hanba vocational education mapangal kankhat hanba amadi amadi SG nupi mahiro yauna nama soirba singda mahi tamba fanghanba yauri discussions ki lakpa koi ki fall to point tarawum do isigi when SCRT da submit tawjaraga masi Ministry of Human Resource da koi ki Manipur government na koi ki honorable mantri na chairman oi gi ba sida masi bu koi na koi ki draft si panel on toraga thana bai damakta koi mai da gi su sumba ama bizana bai damakta paktok chale Zonal Education Officer John Tugi Makhada Ladiba Oja Singh School Management Committee amasung School Management Development Committee gi Chairperson Singh Education Volunteers amasung Governor Singhi numit tarukni gi oiba Special Training Program ngasidagi haukre Training Program adu District Project Office SSA Imphal East District na sinduna Khurai Lamlong da leiba Sangeet Kala Sangam Hall da haudoki Numit tarukni chupna chathagadorba training program asida Oza SMC SMDC Education Volunteer amasung convener Chamaromna saruk yagadori haudopagi thoramadu da District Board Education gi Chairman Oriva Imphal East ki DC amasung JEO John 2 gi officer sing su saruk yaki Rural da obi yae urban da obi yae karigumba maram kharadagi angang singche larik tamba phanghudraba aide Tamuraga Tokpa Natragana Shunka Kadriba Id Kudung Chadana Sahi Tareni Pan Surba Angang Singdo Adu Gumba Angang Sing like Tamdra Pangdaba Singdo Madu Akwe identify Tauraga Hari Bangang Singado Tambina Bugidamakta Aikwe Ojiki volunteer Singje training Pibani State Blood Transfusion Council Loinana Max Amasung Blood Bank Rims ki Matingna The Life Savers Manipur na Imphal Hospital and Research Center Lalambung Rims Road Imphal ga khusam naduna laklibo October gi tang taraga mari gi ayuk ki pung mapan dagi numit yungba pung taraga nithoi fawba voluntary blood donation came ma pangthok lagani haina The Life Saver Manipur na thadorpa cherola mada khangalakli Chayolama chupna pangthokhiba Right to Information Week celebration ngasi Sanzen Thong Manakta Leiba State Guest House Solution Kre Ministry of Personnel Public Grievances and Pension gi mityeng makhada Manipur Information Commission na haukiba October gi tang manga dagi haudokhiba week celebration asigi ngasi loishinba gi numita Lok Sabha gi MP Dr. T Mainya amasung Ya School Assembly Constituency gi MLA Ilangbam Chansu saruk yakhi ngasi gi thoramadu ga mari leina haukiba October gi tang nipan da RTI gi matang da pangthokhiba quiz competition da makok matang taraba singda manamathum Thoki Thoramas Gamari Lenana, MLA Ilangbam Chan, Haikibada, RTI Bu Maram Chan, Sizinarabadi, Miam the Teneriba corruption gi awaba si Mutatpangam Gani Haina, Fongdoki. Palliba government of policy program and the senior as a Canada. People should be made aware of what are the policies, what are the programs they are taking up, what are the financial aspects of any program that is taking up. Pisa kiam chamba program no, pisa kiam chamba no saduri no hemu miansi. Praja khanan mama, nasi miansi khanan dawata agadi. Akoi praja agi madu khanan ohan dawata pina. Right ma Information Commission says that tharga madu khanan ni hemu kodama thasi yai hemu kodu akoi right ni hemu se tapwa adu ma ek ni mazili.
Academic session Englishing ani taraga manga taraga taruki Minister of Human Resource Development gi makada Central Sector Scheme of Scholarship for College and University Student ki online application thazin bagi matam lakliba tang kuntra fawba sangdokle scholarship asigi khallaba mahiroi singi ming council website www.koshem.nic.in dagi khangba yagani haina cherolamada khangalakli disabled persons sing da mateng amadi khulai yenthokpa amasung disabled persons sing hak ngak thok chanabagi matang de awareness program ama kapwa santhong makha laikai da gi community hall da ngasi pangthokre thoram adu relief center for the welfare of differently abled person Bishnupur district artificial limbs manufacturing corporation of India amadi Nehru Yuba Kendra Sangathan Bishnupur district na khusamnaduna pangthokpani ngasigi thoram adu da kwakta area dagi khangatlaba disabled sing da tricycle taraga nithoi wheelchair taraga humdoi auxiliary course tara hearing aid kun walking stick mari blind stick ahum elbow clutch mari yentoki Lamlai Assembly constituency ki MLA KSS Biren Namasagi kanaba thibada Biramangol College ki academic atmosphere manghalle mahiroi kaya mahi masing tamba fangdana leire haina BJP Lamlai Mandal na maral sirakli ngasi Manipur Press Club ta Paumi Singa unabam da BJP Manipur Pradesh ki executive member KH Ibom Chana hai Manipur government ki director of university and higher education na order amathok tuna Biramangol College ki governing body ama sembagi ayaba piba laikrabasu ngasi fawba college asigi regular governing body ki office bearer sing approved tawbidana leiri governing body ki office bearer laitabana maram oiraga college asi ningthina thabak tawbo ngamdre college asigi nauna semba governing body ki mihutta Lamlai Kendra MLA gi miyoi yaudabana maram oiraga governing body asi muthatnaba honabani Biramangol College ki hauzik oiriba fiba masida lamda masida leiriba mahiroi lob organization singna mating pangduna warisin puraknaba honabiyu haina BJP Lamlai Mandal na appeal tawrakli Nakalamromda Sombungi administrative office Porampa DC complex ta leiriba asi miyamna thengnariba awaba sing asigi yenglaga Sombungda amuk hanagumna lehenbiro haina su BJP Lamlai Mandal gi maikaidagi thamlakli Arumasi akoi local MLA koi gi KS Birenjina magi misina paiheningba paigadaba miduna office bearer gi election da maiti hore atopam na secretary oigre mamang da leramba governing body su KS Biren na nominate tawba local education is yauba adai guardian representative su mai mi oiba akoi gi college semkot sagatpada akoi gi swimming pool ma sagatpa adu su lupa crore muki palang marifu mawdra di kai thokre aduga ojiksi karimta tawduna lei thabaksis ana sigumba kaya si leibanina governing body sida magi mina pai howdaba taragadi hayeng atopana pai radi sumba aranba tawriba kaya se mapan tholokpa tarena Thasigi taraga mathoida akak naba pawamagi matung ina nifumanga suba sam rifles na pangai area da lakpa gari sing khamduna check tawbada NRFM gi kadarni haiba miyoi ani fare hairi farba miyoi sing adudi Thobal district ki lafupa tera Ningol Khong Mapaldagi Ningthauzam Jiban Maitai Atopuming Punsiba Chahi Nimfu Apokpa and Garani Maitai Amadi Imphal West District ki Lamsang Khunau Dagi Haubizam Ibomcha Atopuming Angau Chahi Kuntraga Mathoi Apokpa H Hiramani Singni Makhoi Animak Haingang Police Station da Kusinakre Haina IZR South ki PRO na Thadroppa Cherolamada Khangalakli Pokpa Masung Sibagi certificate Laubuda Miam Awaba Mayok Nadanaba Matam Chana registered Taubiu Haina Imphal Municipal Council ki register birth and death KH Nimai Singh na appeal tawrakli ngasi council asigi officer Paumi Singh unabada nimai na makha taraduna hai numit kunmanthoi ni gi manungda pokpa angang amasung sikhiba miyoi singi pokpa amasung sibagi certificate piba ngami tha ama henkragadi mari leinaba authority gi ayaba yaudrabadi certificate piba yade haina phongdorakhi adi tha ama hendokraba tha ama gi sahi hendokraba kamu jingsinna lobul lakpa matamdadi by my concern oiba tha sahi amgi manungda leiba kangmuna lobi haga district medical officer ki permission ama loina raga la kandu da ena lupa manga khak le pi lawda register tawsinjaba ngami adigi sahi hengraba kangmuna district akoi gi chief medical officer na permission order ma pira kandu da ena le pi lupa tara law kandu register tawsinba ngami Thasigi Hokiba Tang Traga Mathoida Manipur Press Club ta aduga Hokiba Tang Traga Nithoida na local newspaper sing da Uripo Kangchup Road Mega Diesel Auto Ukarmada na gi secretary in charge na Ukarmada na service tawriba mafam da transport department na Siroi Kauba Auto Association ama thazin badagi chayet na ba kaya thokale haina phongdokiba wafam adubu Social Development Committee Laingam Khul Aham Ngari Yambam na yaning da ba phongdorokli
Rotary Club of Imphal City na lamdam asigi tungan ba sinfam da leiba masak nairaba misak mari da ikai khumnaba utuna manamathum pikre Chingmairong da leiba Classic Grande gi Imperial Conference Hall da ngarang pangthokiba thoramadu da print amadi electronic media yauna sports amasung khutsa hebagi lamda khangatlaba miyoi mari da club asina manamathum piki electronics media gi oina Impact News ki executive editor Raj Nongthongbam da laikai gi wakat amadi manung hutna thorongi damak club asina mana piduni ikai khumnaba utki Print media ki oina pokna fangi Soren Sangbam Sonia Sports ki lamda national amadi international medal kaya fanglaba Taubuldagi Konsam Homeshori amadi Art and Crafts ki lamda Nongthongbam Navakumar da RIMS ki director professor Sanjenbam Ritana Manasing adu kusinaki Muslim Mahiroi Singhi Apex Body ama oiriba Pangal Student Organization linkhat ki bachahi taret mapung farakpagi mapokumon thoram pangthokre Mahiroi lob asigi mapokumon thoram adu hatada leiba Faiza Upper Primary School da Mahiroi lob asina sinduna pangthokhi thoram adu da tungan ba Mahiroi lob ki Mihut Singh Advisor Singh Mahiroi Singh amasung miyoi kayana saruyaki Sadra Singda light tam ningthina tamba phangjadaba school da sarkar gi school amadi phanggadaba scholarship kaya kaya asumbada awarapa huran chinthina chingba kaya kaya tawbudagi ekhoina asumba khitang to orsu Manipur Himalaya ki damakta haidi achumba thola iba thodok khudingmakta saruk yazaduna ekhoina mating pangani haiduna chongthokjarapa Apex Body amani PSO haibase Swachh Bharat Mission ki saruka moinangasi Jennings Hospital bu lula na thamnaba pandam da National Institute of Electronics and Information Technology nailit na Jennings da dustbin manga khudol tamkre ngasi Jennings ki OPD block da pangthoki ba achamba thoramadu da Jennings ke director na Impact News da phongdorapada dustbin asina institute asibu luna na thambada mating oiragani ana laingi lakpa singna su dustbin asibu sizinabiu haina mahakna miyam da appeal tarokli Jawaharlal Nehru Institute of Medical Sciences Jennings ki Anesthesiology, General Medicine, Orthopedics, Radio Diagnosis amadi Surgery Department gi chahi ahum gi oina tenure basis ta senior residents, tutors, demonstrator laungnabagi interview lakliba October ki tang 38 gi ayuk pung 10 taba matamda Jennings director gi office chamber da pangthoklagani haina cherolamada khanglakli Hauzik Sanabagi Pauda, Goa da Chathariba Junior Girls National Football Championship King Asi Sanakiba Group 1 gi quarter final da Manipur na Maharashtra bu Panjal Manga Mari da Maiti ba Pikre. Match asi da Mai Pakraba Manipur gi Panjal Singh adu Captain Ratan Balana match ki Mapan Taraga Taret Amadi Taraga Mapan Suba Minute Singh da Panjal Ahumahum Chankiba Galoinana. Kashmina na match ki Kun Mangam Sung Humputaraga Nipan Suba Minute Panjal Ani Chanchin Bangam Kibani. Championship asi gi Group 1 gi quarter final match Singh da Manipur Maharashtra Jharkhand Amadi Bihar na lamba Tongnaragani. Group asi Atropa quarter final match amada Bihar na Jharkhand bu Panjal Mari ahum da Maiti ba pibu ngamkre thasi gi tara mari da sanaga da Manipur gi ani shuba match da Jharkhand ga lamba tongnargani Humfu Suba Sir Churchan Singh Ji KCSICBE League Cup Knockout Kang Tournament NNK Nambol Kangkut Mai Pakre ngasi sanaki ba tournament asigi league match amada NNK Nambol Kangkut na ibuda Wangbren Khana Chawba Kangkut A bu Panjal Kun Mapanda Maiti ba pikibani Manipur Kang Association ki biding makada ibuda Moirang Pokpa Development Kang Association Sinduna ibuda Moirang Pokpa ki Sanglen Laifrakpam Laikai Kapwada September Kun Taretagi haukiba Kang Tournament asida Kangkut Traga Humdoina Sarup Yari thasi ki traga manga da sanaga da league match amada da Klasa Kaino Kangkut amadi NNK Nambol Kangkut anina lamba tongnargani Taramathoy Suba Player Trophy League Cum Knockout Open Kang Tournament AKU Kangkut Thangmaiban Final Changkre ngasi sanaki ba tournament asigi ahanba semi final da AKU Kangkut Thangmaiban na LSK Wangoi Kangkut pu Panjal Traga Mapan Traga Tareta Maiti ba Piramlaga Chatharakli ba Kang Tournament asigi final da changkibani Ya School Kangkut na Sinduna Sri Sri Gopal Deva Mantab Ya School gi chinga kam lairakta Chatharakli ba Kang Tournament asida Kangkut Traga Mathoina saruk yaduna September tang kundagi pangthokpa haukibani hayeng sanaga da ba tournament asigi ani shuba semi final da Ya School A Kangkut amadi Gopal Dev Kangkut Ya School anina lamba tongnargani Aribada bulletin asigi headlines amuhana mayam da thamjage Chief Minister Okram Ibobina ngasi Lilong da ITIM sanga kre quality laitena building saramba thengnabada pendaba phongtokre Akpa Lokthokpagi matangda plebiscite puthoktuna miyamgi mot khangdokpa chomgani haina Irom Chanu Sarmilana phongdokre
अमसुंग रिम्स की स्टाफ नर्स चामगा तरगा तरुक खनबदा सेंजा थुमजा अमता याहनदनब होटनरी कुपना येंसिननबगिदमक विजिलेंस ऑफिसर अमसु अपॉइंट तौखरे।